ꯅꯣꯡꯗꯝꯕꯅ ꯊꯣꯛꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ ꯃꯃꯥ ꯆꯪꯉꯛꯂꯒ ꯂꯩꯁꯤ ꯃꯦꯀꯞ ꯂꯥꯎꯔꯦ ꯅꯪꯕꯨ ꯆꯥꯏꯊꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯂꯩꯁꯤꯂꯦꯝꯕꯤ ꯃꯣꯃꯣ ꯅꯣꯛꯂꯒ ꯃꯉꯛꯇ ꯃꯈꯥꯏ꯫ ꯃꯃꯥꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤ ꯑꯋꯥꯕ ꯈꯔ ꯀꯣꯛꯄꯒꯨꯝ ꯇꯧꯖꯩ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯈꯥꯗꯅꯦ ꯃꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯇꯧꯔꯁꯤ꯫ ꯑꯗꯣ ꯃꯈꯥ ꯊꯪꯕꯁꯤꯗ ꯅꯨꯄꯤ ꯃꯌꯨꯝ ꯁꯥꯗꯣꯏꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄꯅꯤꯅ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯂꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯃꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯂꯥꯛꯏ꯫ ꯂꯩꯁꯤ ꯏꯃꯥꯅꯦ ꯃꯦꯀꯞꯀꯤ ꯃꯤ ꯂꯥꯛꯄꯗꯣ ꯑꯗꯣꯝꯇ ꯀꯧꯁꯤꯜꯂꯨꯈꯤꯒꯦ ꯅꯪ ꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯍꯥꯏꯔꯒ ꯃꯄꯥꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤ ꯐꯃꯨꯡꯗ ꯎꯪꯂꯒ ꯑꯗꯨꯃꯛ ꯂꯩ꯫ ꯃꯇꯥꯡ ꯑꯗꯣ ꯂꯨꯍꯣꯡꯗꯣꯔꯦꯅ ꯋꯥꯈꯜꯗꯣ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯃꯄꯥ ꯃꯊꯣꯡ ꯆꯥꯗ꯭ꯔꯕꯒꯤ ꯃꯆꯥ ꯅꯣꯡꯗꯝꯕ ꯑꯗꯨꯝ ꯀꯥꯔꯟ ꯑꯃ ꯇꯧꯔꯛꯏ꯫ ꯃꯀꯣꯛ ꯇꯨꯝꯕ ꯍꯧꯔꯨꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗ ꯂꯨꯖꯕꯗ ꯁꯤꯖꯤꯟꯅꯕ ꯇꯥꯋꯦꯜꯗꯣ ꯀꯥꯎꯔ ꯃꯥꯜꯂꯤ꯫ ꯑꯇꯣꯞꯄ ꯇꯥꯋꯦꯜ ꯑꯃ ꯁꯦꯠꯂꯒ ꯊꯤꯕ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯃꯃꯤꯠꯇꯨꯁꯨ ꯊꯨꯞꯂ ꯃꯥꯜꯂꯤ ꯅꯣꯏꯗꯅ꯫ ꯍꯟꯗꯛꯇꯤ ꯁꯦꯡꯅ ꯃꯤ ꯂꯩꯕꯁꯨ ꯎꯗ꯭ꯔꯦ꯫ ꯑꯁꯦꯡ ꯃꯔꯥꯡ ꯉꯥꯛꯇꯅꯤ ꯃꯥꯅ ꯎꯔꯤꯕꯁꯤ꯫ ꯃꯥ ꯇꯥꯋꯦꯜ ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯀꯔꯝ ꯇꯧꯁꯤꯒꯦ ꯈꯜꯂꯤ꯫ ꯑꯃꯨꯛꯄꯨ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯅꯣꯡꯗꯝꯕ ꯍꯥꯏꯐꯦꯠ ꯀꯅꯥꯅꯣꯃ ꯂꯩꯕ ꯎꯕꯗꯨꯗ ꯃꯥ ꯇꯥꯋꯦꯜ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏꯗꯣ ꯀꯩꯒꯤꯅꯣ? ꯀꯗꯥꯏꯅꯣ ꯃꯤꯠꯁꯦ ꯊꯨꯞꯄꯅ ꯌꯥꯗ꯭ꯔꯦꯕ꯫ ꯂꯩꯁꯤꯗꯣ ꯀꯩꯗꯧꯁꯤꯒꯦ ꯈꯜꯂꯤ꯫ ꯇꯥꯋꯦꯜꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯐꯤꯕꯝꯗꯨꯗ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯉꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯇꯥꯋꯦꯜ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯥ ꯀꯩꯅꯣ ꯃꯤꯠ ꯊꯨꯞꯄꯦ ꯍꯥꯏꯔꯒ ꯁꯨꯝ ꯇꯧꯔ ꯂꯩꯁꯤꯕꯣ? ꯑꯗꯨ ꯃꯥ ꯂꯩꯁꯤꯂꯦꯝꯕꯤꯁꯦ ꯑꯩꯒꯤ ꯀꯥꯗ ꯂꯩꯍꯧꯏ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩꯗꯤ ꯆꯣꯞꯄꯨꯔꯕꯅꯤ ꯉꯁꯤꯒꯤ꯫ ꯂꯩꯁꯤ ꯑꯃꯨꯛꯁꯨ ꯅꯣꯛꯏ꯫ ꯍꯟꯗꯛꯁꯨ ꯆꯣꯞꯄꯅꯤ ꯁꯤ ꯈꯪꯉꯕꯅꯤꯅ꯫ ꯍꯦꯛ ꯃꯥꯅꯤ ꯈꯪꯉꯛꯄꯗ ꯅꯣꯡꯗꯝꯕꯅ ꯇꯧꯒꯗꯕꯗꯣ ꯈꯜꯂꯨꯕꯗ ꯑꯗꯣ ꯃꯥ ꯂꯩꯁꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯕꯅꯤ꯫ ꯑꯩꯅ ꯂꯝ ꯍꯦꯜꯂꯨꯕꯩ ꯉꯔꯥꯡ ꯁꯨꯃꯥꯏꯅ ꯊꯣꯛꯄꯅꯤ꯫ ꯑꯗꯣ ꯃꯥ ꯑꯩ ꯃꯥꯅ ꯉꯥꯛꯄꯤꯗ꯭ꯔꯤꯈꯩ ꯃꯥꯒꯗꯤ ꯂꯩꯃꯤꯟꯅꯔꯣꯏꯒꯦꯀꯣ꯫ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯅꯁꯨ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ꯫ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ ꯏꯪꯁꯨ ꯌꯥꯝ ꯇꯞꯆꯕꯅꯤ ꯃꯔꯣꯜꯁꯨ ꯊꯣꯛꯇꯕꯅꯤ꯫ ꯍꯥꯟꯅ ꯊꯣꯛꯇꯦ ꯈꯪꯖꯔꯝꯃꯗꯤ ꯁꯨꯃꯥꯏꯁꯨ ꯊꯣꯛꯂꯝꯃꯣꯏꯗꯕ꯫ ꯅꯣꯡꯗꯝꯕ ꯍꯥꯏꯐꯦꯠ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯏ꯫ ꯃꯃꯤꯠꯇꯨ ꯅꯣꯏꯕꯁꯨ ꯂꯦꯞꯇꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯅꯣꯡꯗꯝꯕꯅ ꯀꯔꯤ ꯈꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯛꯈꯤꯕꯅꯣ ꯑꯃꯨꯛ ꯈꯟꯖꯤꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯗꯝꯕꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯃꯥ ꯑꯣꯏꯔꯕ ꯅꯤꯡꯗꯅ ꯄꯥꯎꯗꯝꯂꯛꯄꯗꯨꯗꯤ ꯃꯃꯤꯠꯇ ꯃꯄꯤꯔꯥꯁꯨ ꯆꯦꯟꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯇꯥꯋꯦꯜꯗꯣ ꯂꯧꯊꯣꯛꯂꯒ ꯅꯣꯡꯗꯝꯕꯗ ꯄꯤꯔꯛꯏ꯫ ꯅꯣꯡꯗꯝꯕꯒꯤ ꯃꯈꯨꯠ ꯌꯧꯔꯝꯗꯥꯏꯗ ꯅꯣꯡꯗꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯏꯃꯥ ꯑꯩ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠꯁꯦ ꯃꯥꯏꯁꯣꯔꯗ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤ ꯃꯥꯅ ꯁꯤꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯅꯣꯡꯗꯝꯕꯒꯤ ꯋꯥꯍꯩꯗꯨꯅ ꯅꯨꯡꯁꯤꯕꯅ ꯊꯜꯍꯟꯈ꯭ꯔꯦ꯫ ꯂꯩꯁꯤꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯕꯅ ꯊꯜꯂꯕ ꯊꯃꯣꯏ꯫ ꯊꯃꯣꯏ ꯑꯗꯣ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯥꯡ ꯅꯠꯇꯅ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯕꯨ ꯆꯤꯝꯕꯥꯜꯒꯤ ꯋꯥꯍꯩ ꯑꯣꯟꯊꯣꯛꯆꯅꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕꯤ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯄꯨꯟꯁꯤꯅ ꯄꯤꯔꯥꯡꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯥꯎꯈꯨꯝꯂꯛꯂꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯗꯗꯥ ꯑꯩ ꯗꯗꯥꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯤꯝꯕꯥꯜꯁꯤꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯐꯨꯠꯆꯤꯜꯂꯝꯂꯕ ꯆꯤꯝꯕꯥꯜ ꯑꯣꯏꯕꯅ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯦ ꯆꯤꯝꯕꯥꯜꯒꯤ ꯋꯥꯍꯩ ꯑꯣꯟꯊꯣꯛꯄꯒꯤ ꯄꯥꯡꯒꯜꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯉꯁꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯂꯣꯏꯔꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯤꯡꯁꯦ ꯗꯗꯥꯗ ꯄꯥꯎꯗꯝꯖꯒꯦ꯫ ꯂꯣꯟꯊꯣꯛꯇꯕꯤ ꯑꯩꯒꯤꯁꯨ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯦ ꯐꯣꯡꯗꯣꯛꯅꯕ ꯎꯄꯥꯏ ꯀꯌꯥ ꯊꯤꯗꯨꯅ ꯅꯣꯡꯃꯗꯤ ꯗꯗꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯥꯞꯂꯤꯕꯁꯤꯡꯁꯦ ꯁꯣꯏꯗꯅ ꯄꯥꯎꯗꯝꯖꯒꯅꯤ꯫ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯒ ꯃꯤꯔꯝꯗ ꯆꯠꯈꯤꯅꯨ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯅ ꯉꯔꯥꯡ ꯈꯨꯄꯥꯛꯅ ꯊꯥꯔꯤꯗꯨꯗꯤ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯜꯂꯨꯕꯅ ꯑꯐ ꯐꯠꯇꯁꯨ ꯑꯃꯠꯇ ꯈꯟꯊꯍꯧꯗ꯭ꯔꯦ꯫ ꯑꯩꯗꯤ ꯗꯗꯥꯕꯨ ꯊꯦꯝꯖꯤꯟꯕ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯗꯗꯥꯅ ꯑꯩꯒꯤ ꯋꯥ ꯂꯧꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯇꯣꯏꯅ ꯂꯥꯛꯀꯅꯨ ꯍꯥꯏꯕꯗꯣ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯐꯠꯇꯕꯒꯤꯅꯤ꯫ ꯅꯆꯜꯒꯤ ꯏꯪꯒꯤꯠ ꯈꯪꯕꯤꯔꯝꯃꯗꯤ
ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯤꯕꯁꯤꯁꯨ ꯎꯔꯝꯂꯣꯏꯀꯣ ꯄꯤꯔꯛꯂꯤꯕ ꯇꯥꯋꯦꯜꯗꯣ ꯅꯣꯡꯗꯝꯕ ꯃꯈꯨꯠ ꯑꯣꯏꯅ ꯂꯧꯏ ꯑꯣꯏꯅ ꯂꯧꯕꯅꯤꯅ ꯈꯔ ꯁꯤꯡꯕ ꯋꯥꯠꯂꯤ ꯂꯩꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯄꯥꯏꯁꯤꯜꯂꯤ ꯅꯣꯡꯗꯝꯕꯁꯨ ꯃꯃꯥꯒꯤ ꯃꯈꯨꯠ ꯅꯠꯇꯦ ꯈꯪꯂꯕꯅꯤꯅ ꯐꯠ ꯊꯥꯗꯣꯔꯛꯏ ꯑꯗꯨꯒ ꯄꯤꯔꯛꯂꯤꯕ ꯇꯥꯋꯦꯜꯗꯨꯅ ꯃꯃꯥꯏꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯇꯩꯊꯣꯛꯂꯒ ꯂꯩꯁꯤꯗ ꯌꯦꯡꯉꯛꯏ ꯂꯩꯁꯤ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯣꯡꯗꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯨꯄꯤꯗꯨꯁꯨ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯍꯤꯛꯅ ꯍꯤꯛꯅ ꯅꯣꯡꯗꯝꯕꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯆꯩ ꯅꯣꯡꯗꯝꯕꯁꯨ ꯃꯇꯧꯗꯨꯗ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯁꯤꯂꯦꯟꯕꯤꯒꯤ ꯃꯉꯣꯟꯗ ꯀꯣꯜꯂꯤꯕ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯂꯩꯁꯤꯕꯨ ꯏꯟꯊꯣꯛꯂꯝꯃꯒ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯕꯥꯠꯔꯨꯝꯗꯨꯗ ꯅꯣꯡꯗꯝꯕ ꯋꯥꯈꯜ ꯃꯑꯣꯡ ꯈꯜꯂꯤ ꯍꯧꯖꯤꯛ ꯎꯠꯂꯛꯈꯤꯕ ꯂꯩꯁꯤꯒꯤ ꯃꯇꯧꯗꯣ ꯀꯔꯤꯅꯣ ꯈꯜꯂꯒ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯉꯛꯇ꯭ꯔꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯁꯤꯂꯦꯟꯕꯤꯁꯨ ꯀꯦꯕ ꯍꯧꯔꯛꯂꯤ ꯃꯌꯨꯝꯂꯣꯡꯒꯤ ꯃꯤꯁꯤꯡ ꯈꯔꯁꯨ ꯂꯥꯛꯂꯒ ꯃꯆꯥꯕꯨ ꯃꯆꯜꯕꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯕ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯂꯩꯁꯤꯂꯦꯟꯕꯤꯗꯣ ꯐꯖꯕꯒꯤ ꯃꯄꯥꯜ ꯍꯥꯏꯕꯗꯣ ꯅꯥꯏꯗꯕ ꯑꯣꯏꯔꯤ ꯃꯥꯕꯨ ꯎꯔꯤꯕꯁꯤꯡꯅ ꯍꯥꯏꯅꯩ ꯁꯣꯟꯅꯩ ꯅꯣꯡꯗꯝꯕꯁꯤ ꯅꯨꯄꯤ ꯈꯟꯕ ꯐꯥꯎꯗꯤ ꯍꯩꯔꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯁꯤꯂꯦꯟꯕꯤ ꯅꯣꯡꯗꯝꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯗꯕ ꯁꯥꯗꯨꯅ ꯆꯠꯈꯤꯕꯗꯨꯒꯤ ꯈꯜꯂꯒ ꯋꯥꯈꯜꯗꯣ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯊꯧꯅꯥ ꯑꯃꯗꯤ ꯂꯥꯛꯏ ꯃꯥꯁꯨ ꯅꯨꯄꯤꯅꯤ ꯃꯌꯥꯝꯒꯨꯝꯅ ꯃꯔꯣꯜ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯕꯨ ꯆꯤꯃꯥꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯂꯣꯟꯊꯣꯛꯇꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯟꯈ꯭ꯔꯦ ꯂꯣꯟꯊꯣꯛꯇꯕꯤ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯕ ꯃꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯅ ꯃꯤꯕꯨ ꯁꯨꯝꯗꯨꯅ ꯄꯨꯕ ꯍꯩꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯂꯩꯖꯩ ꯃꯗꯨꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯦ ꯈꯜꯂꯤ ꯁꯣꯝꯗ ꯅꯣꯡꯗꯝꯕ ꯍꯦꯟꯊꯣꯏꯕ ꯀꯤꯄꯤꯟ ꯑꯇꯩ ꯑꯇꯩ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯅꯣꯡꯗꯝꯕꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ ꯈꯔ ꯑꯃꯅ ꯍꯥꯏꯅꯩ ꯍꯣꯔꯦꯟ ꯕꯣꯔꯗꯤ ꯐꯖꯅ ꯄꯤꯊꯛꯑꯒ ꯁꯦꯝꯃꯒ ꯊꯥꯖꯤꯟꯒꯦ ꯈꯔ ꯑꯃꯅ ꯍꯥꯏ ꯁꯤꯗꯩꯗꯤ ꯃꯄꯥꯟꯒ ꯊꯣꯔꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯆꯍꯤ ꯑꯃꯅꯤ ꯂꯩꯔꯗꯤ ꯅꯦꯒꯦꯇꯤꯚ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯔꯛꯂꯅꯤ ꯅꯣꯡꯗꯝꯕꯒꯤ ꯃꯄꯥꯒꯤ ꯁꯪꯒ ꯑꯃꯗꯤ ꯃꯃꯥꯒꯤ ꯁꯪꯒꯁꯨ ꯑꯗꯨꯃꯛ ꯌꯧꯁꯤꯜꯂꯛꯂꯤ ꯂꯩꯁꯤꯂꯦꯟꯕꯤꯁꯨ ꯀꯦꯕ ꯂꯣꯏꯁꯤꯜꯂꯛꯂꯤ ꯁꯣꯝꯗ ꯅꯣꯡꯗꯝꯕ ꯕꯣꯔ ꯖꯇ꯭ꯔꯥ ꯂꯣꯏꯔꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯕꯣꯔꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯊꯔꯒ ꯂꯩꯈ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤ ꯀꯃꯥꯏꯅ ꯂꯩꯁꯤꯒ ꯂꯩꯃꯤꯟꯅꯒꯗꯒꯦ ꯈꯜꯂꯒ ꯃꯊꯥ ꯁꯥꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ ꯂꯩꯁꯤꯕꯨ ꯄꯦꯜꯍꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯨꯡꯁꯤꯕ ꯅꯤꯈꯤꯔꯣꯏ ꯂꯩꯁꯤꯂꯦꯟꯕꯤꯁꯨ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯜꯂꯤ ꯅꯨꯡꯁꯤꯅꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯀꯨꯟꯗꯣ ꯍꯨꯛꯅꯕꯒꯤ ꯇꯥꯟꯖꯥ ꯌꯧꯁꯤꯜꯂꯛꯂꯤ ꯂꯩꯁꯤꯂꯦꯟꯕꯤꯅ ꯀꯨꯟꯗꯣ ꯍꯨꯛꯄ ꯂꯣꯏꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯗꯝꯕꯅ ꯑꯃꯨꯛ ꯍꯨꯛꯄꯤꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯅꯣꯡꯗꯝꯕꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯃꯔꯤꯔꯛ ꯃꯉꯥꯔꯛꯇꯤ ꯁꯨꯖꯤꯟꯈ꯭ꯔꯦ ꯄꯥꯏꯁꯤꯟꯈꯤꯕ ꯍꯦꯟꯊꯣꯏꯕꯒ ꯀꯤꯄꯤꯟꯒꯗꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯍꯦꯟꯊꯣꯏꯕꯅ ꯄꯥꯊꯣ ꯉꯁꯤꯗꯩꯗꯤ ꯂꯣꯏꯔꯦꯅꯦꯀꯣ ꯇꯥꯏꯕꯪ ꯀꯣꯏꯕ ꯆꯠꯄꯒꯤ ꯈꯣꯡꯆꯠꯁꯦ ꯅꯪꯗꯤ ꯌꯥꯎꯕ ꯐꯪꯉꯔꯣꯏꯕ ꯉꯁꯤꯗꯩꯗꯤ ꯅꯠꯇꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯃꯒ ꯂꯩꯈ꯭ꯔꯗꯧꯅꯤꯅ ꯀꯤꯄꯤꯟꯅ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯉꯥꯎꯔꯦ ꯉꯥꯎꯃꯤꯟꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅ ꯃꯤ ꯈꯠꯅꯔꯦ ꯈꯠꯅꯃꯤꯟꯅ ꯉꯁꯤꯗꯩꯗꯤ ꯂꯣꯏꯔꯦꯅꯦꯀꯣ ꯅꯣꯡꯗꯝꯕꯅ ꯀꯩꯒꯤ ꯑꯩꯗꯤ ꯑꯗꯨꯝ ꯅꯣꯏꯒ ꯄꯨꯟꯅꯤ ꯍꯦꯟꯊꯣꯏꯕꯅ ꯍꯣ ꯌꯥꯖꯔꯦ ꯅꯪꯅ ꯄꯨꯟꯁꯤ ꯍꯥꯏꯔꯁꯨꯅꯦ ꯑꯩꯈꯣꯏꯗꯤ ꯂꯥꯛꯑꯔꯣꯏꯌꯦ ꯉꯝꯃꯔꯣꯏꯌꯦ ꯀꯤꯄꯤꯟꯅ ꯄꯥꯊꯣ ꯅꯪ ꯃꯄꯥꯟ ꯆꯠꯀꯅꯤ ꯀꯥꯏꯅ ꯇꯧꯔꯤꯗꯨꯃꯗꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦꯀꯣ ꯂꯩꯁꯤꯂꯦꯟꯕꯤꯁꯦ ꯐꯖꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯕꯤꯕꯗꯤ ꯌꯥꯕꯅꯤ ꯃꯁꯛꯁꯨ ꯑꯩꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯀꯣꯏꯔꯁꯨꯅꯦ ꯂꯩꯁꯤꯂꯦꯟꯕꯤꯒꯨꯝꯕꯗꯤ ꯃꯥ ꯌꯧꯅ ꯐꯖꯕ ꯊꯦꯡꯅꯅꯤ ꯊꯥꯖꯗ꯭ꯔꯦꯗ ꯑꯩꯒ ꯑꯣꯏꯔꯗꯤꯀꯣ ꯍꯥꯏꯁꯤꯅꯤ ꯃꯅꯥꯛꯇꯩꯒ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯊꯣꯔꯛꯑꯣꯏ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯒꯨꯝꯗꯅ ꯂꯩꯁꯤꯂꯦꯟꯕꯤꯁꯦ ꯐꯤल्मꯒ ꯀꯨꯝꯃꯗꯤ ꯑꯔꯣꯏꯕꯤ ꯇꯥꯅꯤ ꯕꯂꯥꯗꯤ ꯀꯩꯁꯨ ꯇꯥꯔꯣꯏ ꯕꯂꯥ ꯂꯩꯍꯧꯅꯤꯕꯣ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯨꯗ
ꯅꯣꯡꯗꯝꯕ ꯋꯥꯈꯜꯗ ꯀꯩꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯄ ꯍꯧꯔꯛꯏ꯫ ꯃꯄꯥꯅ ꯁꯤꯅꯤꯌꯔ ꯀꯦꯃꯦꯔꯥꯃꯦꯟ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯗꯥꯏꯔꯦꯛꯇꯔ, ꯃꯃꯥꯅ ꯃꯇꯝ ꯑꯃꯒꯤ ꯍꯤꯔꯣꯏꯟ, ꯕꯦꯁ ꯆꯥꯏꯜ ꯑꯥꯔꯇꯤꯁ, ꯕꯦꯁ ꯁꯄꯣꯔꯇꯤꯡ ꯔꯣꯜ, ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯐ ꯗ ꯏꯌꯔ, ꯑꯦꯋꯥꯔꯗ ꯀꯌꯥꯁꯤ ꯃꯊꯪ ꯐꯪꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯗꯁꯨ ꯃꯃꯥꯁꯤ ꯃꯇꯝ ꯑꯃꯗ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯤ ꯃꯄꯥꯅ ಲಿಬಿꯈꯤꯕ ꯋꯥꯔꯤ ꯀꯌꯥꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯂꯩꯁꯤꯁꯨ ꯁꯣꯏꯗꯅ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯅ ꯁꯦꯝꯕꯤꯔꯗꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯀꯤꯄꯤꯟ ꯍꯥꯏꯔꯛꯏ, ꯗꯝꯕ, ꯍꯥꯏꯒꯨꯝꯗꯅ ꯅꯪꯒ ꯃꯥꯒꯤ ꯑꯦꯜꯕꯝ ꯀꯨꯝꯃꯣꯗꯅ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯔꯣꯃꯥꯟꯁ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯑꯦꯜꯕꯝꯗ ꯇꯧꯅꯤꯡꯕ ꯔꯣꯃꯥꯟꯁꯇꯣ ꯇꯧ ꯌꯥꯕ꯫ ꯅꯣꯡꯗꯝꯕ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯁꯦꯡꯕꯩꯁꯨ ꯑꯩꯒ ꯃꯥꯒ ꯀꯨꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯔꯣꯃꯥꯟꯁꯁꯤꯡꯗꯣ ꯐꯖꯅ ꯇꯧꯕ ꯌꯥꯅꯤꯅ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯐꯤल्मꯒ ꯀꯨꯝꯃꯒ ꯑꯩꯅ ꯂꯥꯞꯅꯒ ꯂꯩꯔꯤꯅ ꯈꯜꯂꯁꯤꯅꯤ, ꯑꯃꯨꯛ ꯃꯌꯨꯝꯒ ꯄꯥꯟꯈꯤꯗꯅꯀꯣ ꯑꯩꯕꯨ ꯉꯥꯎꯆꯠꯅꯔꯒ ꯂꯩꯗꯣꯏꯖꯥꯠꯂꯥ꯫ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯅꯣꯡꯗꯝꯕꯕꯨ ꯆꯥꯛ ꯆꯥꯅꯕ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏ꯫ ꯅꯣꯡꯗꯝꯕꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯗ ꯉꯁꯤꯗꯤ ꯋꯥꯔꯧꯅꯕꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯄꯨꯊꯣꯛꯂꯒ ꯃꯥꯒꯤꯗꯃꯛ ꯁꯦꯕꯥ ꯇꯧꯕꯗꯣ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯅꯣꯡꯗꯝꯕꯒꯤ ꯊꯃꯣꯏꯗꯤ ꯎꯟꯒꯨꯝꯅ ꯏꯪꯊꯈ꯭ꯔꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯆꯥꯛ ꯄ꯭ꯂꯦꯠ ꯑꯃꯈꯛꯇꯪ ꯂꯩꯕꯗꯨꯗ ꯅꯣꯡꯗꯝꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩ ꯈꯛꯇꯪ ꯉꯥꯏꯔꯦ ꯃꯥꯜꯂꯦ ꯆꯥꯛ ꯆꯥꯗꯣꯏꯁꯤ ꯍꯥꯏꯔꯒ ꯐꯝꯊꯔꯛꯏ꯫ ꯃꯃꯥꯁꯨ ꯆꯥꯛꯈꯨꯝꯗꯗꯨꯃꯛ ꯊꯕꯛ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩ꯫ ꯅꯣꯡꯗꯝꯕ ꯂꯩꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯃꯣꯡ ꯍꯥꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯅ ꯉꯥꯏꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯗꯝꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯂꯩꯁꯤꯗ ꯍꯪꯉꯛꯏ, ꯏꯃꯥ ꯕꯕꯥꯗꯤ ꯆꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯥꯃꯨꯃꯥ? ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯅꯣꯡꯗꯝꯕ, ꯀꯤꯛꯇꯨ ꯅꯨꯡꯉꯥꯏꯕꯅꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅꯔꯥ ꯁꯥꯃꯨꯃꯥ ꯒꯥꯏꯅ ꯌꯧꯈ꯭ꯔꯦ꯫ ꯂꯩꯁꯤꯁꯨ ꯅꯣꯡꯗꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯈꯪꯅꯣ ꯍꯦꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯛꯄꯗꯣ ꯐꯥꯖꯤꯜꯂꯒ ꯃꯉꯛꯇ ꯍꯥꯏꯔꯛꯏ, ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯇꯧꯅꯣ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯥꯔꯟ ꯇꯥꯕꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯏꯀꯥꯏꯊꯤꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯅꯨꯡꯁꯤꯕ ꯆꯤꯝꯕꯥꯜꯗꯨꯅ ꯈꯖꯤꯛꯇꯪ ꯃꯣꯃꯣꯟ ꯇꯧꯖꯕꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯅꯣꯛꯄꯒꯤ ꯔꯥꯁꯤꯗꯤ ꯃꯥꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯅꯨꯡꯁꯤꯕ ꯆꯤꯝꯕꯥꯜꯗꯨꯅꯤ꯫ ꯅꯨꯄꯥ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ ꯍꯨꯕ ꯉꯝꯕ ꯄꯥꯋꯔ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯒꯤ ꯃꯦꯒꯅꯦꯠꯀꯨꯝꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯆꯦꯜꯂꯤ꯫ ꯃꯁꯤ ꯈꯪꯖꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯅꯣꯡꯃꯇ ꯂꯩꯁꯤꯅ ꯅꯣꯛꯄꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯗ꯭ꯔꯤꯕꯅ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯅꯣꯛꯂꯁꯨ ꯀꯅꯥꯝꯇ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯅꯣꯡꯗꯝꯕ ꯁꯥꯎꯒꯠꯂꯛꯏ, ꯃꯥ ꯀꯩꯅꯣ ꯀꯅꯥꯝꯇ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯇꯧꯔꯤꯁꯦ? ꯄꯦꯛ ꯑꯃꯅꯤꯁꯨ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯋꯥꯁꯨ ꯈꯔ ꯀꯟꯅ ꯉꯥꯡꯈꯠꯂꯛꯏ꯫ ꯃꯃꯥꯅ, ꯍꯩꯃ, ꯅꯪ ꯆꯥꯕ ꯂꯣꯏꯔꯒ ꯂꯩꯁꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯔꯗꯧꯅꯤ, ꯕꯕꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦꯅ ꯍꯥꯏꯔꯛꯄꯅꯤ, ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯟꯗ꯭ꯔꯦ, ꯅꯪꯗꯤ ꯍꯥꯟꯅ ꯆꯥꯊꯣꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯅꯣꯡꯗꯝꯕ ꯍꯦꯟꯅ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯑꯩ ꯂꯣꯏꯔꯒ ꯆꯥꯗꯣꯏꯁꯤꯕꯣ? ꯏꯍꯦ, ꯅꯪꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕꯗꯣ ꯂꯩꯁꯤꯅ ꯆꯥꯒꯗꯕꯅꯤꯅꯦ, ꯑꯗꯨꯒꯤꯅꯤ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯅꯣꯡꯗꯝꯕ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯟꯅ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯗ ꯏꯃꯨꯡꯁꯤꯒꯤ ꯆꯥꯛ ꯆꯥꯒꯗꯕ ꯃꯤꯈꯩꯒꯤ ꯆꯥꯛꯇꯣ ꯂꯣꯏꯅꯃꯛ ꯊꯤꯔꯛꯑꯣ ꯍꯥꯏꯒꯦ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗꯨꯗ ꯂꯩꯁꯤ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯗꯝꯕ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯌꯨꯗꯨ ꯌꯥꯝꯅ ꯉꯥꯎꯕꯁꯨ ꯑꯣꯏꯗꯦ꯫ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯌꯨ ꯉꯥꯎꯋꯦ ꯍꯥꯏꯕꯁꯤ ꯈꯪꯗꯦ꯫ ꯃꯃꯥꯅꯁꯨ ꯈꯪꯗꯦ, ꯂꯩꯁꯤꯅꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯗꯤ ꯅꯤꯁꯥꯒꯤ ꯑꯁꯦꯡꯕ ꯃꯊꯧ ꯇꯧꯔꯛꯄ ꯍꯧꯔꯛꯂꯤ꯫ ꯅꯤꯁꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩ꯫ ꯍꯧꯖꯤꯛꯀꯤ ꯍꯧꯔꯛꯂꯤꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯔꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯟꯅ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯍꯥꯏꯕꯁꯤ ꯂꯥꯛꯄꯅꯤ꯫ ꯃꯁꯤ ꯗ꯭ꯔꯒꯄꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯗ꯭ꯔꯒ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯗꯒꯤ ꯂꯥꯟꯊꯣꯛꯅꯕ, ꯑꯋꯥꯕꯗꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯥꯐꯅꯕꯒꯤ ꯍꯤꯗꯥꯛꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯣꯡꯗꯝꯕꯒꯤ ꯀꯣꯟꯗꯤꯁꯟ ꯑꯁꯤ ꯗ꯭ꯔꯒꯄꯨ ꯅꯤꯌꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯃꯇꯥꯡꯅꯤ꯫ ꯅꯣꯡꯗꯝꯕꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯃꯥꯅ ꯅꯨꯡꯁꯤꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯈꯤꯕ ꯑꯃꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯕꯁꯨ ꯃꯤꯃꯥꯡ ꯊꯣꯛꯅ ꯏꯀꯥꯏꯕ ꯅꯪꯅ ꯂꯧꯔꯛꯈ꯭ꯔꯕꯅꯤ ꯈꯟ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯂꯩꯁꯤꯁꯤ ꯃꯄꯣꯛ ꯊꯤꯅꯁꯨ ꯄꯣꯛꯆꯔꯛꯂꯕꯤꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯤꯀꯨꯞꯁꯤꯗ
Namit asida mapuroybagi lukhak pisaba haibasida kadayongna nupaduna nupidubo nungsibo ali. Khanjilurabadi yamna hanggoiningai oiba wafamni. Nupi aduna nupa mayumda laiririba asi. Namit adudagi nupadugi makha thangna lairuragi haina lakpa natti. Punsigi awa nungai saruk yaminaruragi haina laklibani. Nupadugi lukhakto pizaduna aduk thamoi pikpa nupibu namsinuna thambagi wakhal amadi wazarabi leisida magi lokha kramna pizagani khalubadani nongdamana saruklibase aduga chatnariba chatnabi asiso tugachai maram sidagini nongdamana saruklibase chakse pulap chaminase aide noi borgi arembodo kainana chagadabani habadudi madudi yaroi madu yam pukchel pikpagi wani yumbalambida nongna khongda zariba nupa nupi ni gi marakta khenaba mindi nushinamagi cha hantharaklibase Samasigi chanabisinani. Aidagi nupina aigi yumda ahanba laktuna chak sajaba namisidane aigi nakta lakpa namisida aigi aremba pizarui. Hoi manu kona sajabadi ai yumgi mawa moina ima babagi amadi mapuroibagi seba tawba haibase nupidugi phajaba magunbu saktaksabani madubudi kaide adubu aigi nupida lukhak pizagadaba nongdama nate. Mamaso machadamana hairakliba wahising ado maya karaga taraga lei. Matangduna mapaduso changaktuna machadamana haikiba wahising adudi tahora mali. Ichana haiba chumi. Adubu napa ai fawba namasi numshi hairibani. Adubu ichana imau nushibana hele. Parak phuzabada mapa leitraba mapani. Nongdambana. Nushiba nushidabadudi lamna thamkrona. Chanabisu yaning daizabani. Laisilen bidi nongdamagi thamoi amadi magi samjaraba thamoi duna khaliba wakhalon mabu nushiba hengalai. Marol thoktabi laisilen bi thamoi marol kaya malolai. Mapaso phamthara gairi. Chumi chumi chana haiba chumi. Farese pulap chana batawarse. Bema chakto babagi su mamagi su adagi imong gisu puna thiro pulap chaminarse noi daban hairse yam phasaba wakhalni lesi wangangdi mamaga tawranga chak tu loina thiminaranga mama di phamthakre lesi de lepaga lehori mamana haima bema kedoragi nangbo lepaga lene de lao chaminarse lao mapana so lao pulap chaminaranga tawrse Laisilembi mangakta mangnomai adubu phamthani kona chagi haina ingiti tawri mapa amadi mamaso mamogi matawduda hena nushijare nongdambaso Laisilembida nushini yengai Laisisu nongdambada lone yengakpada mamit anido michanakre nongdambagi thamoido Laisilembibo nushibana ngawrobani adubo karigumbada thazaba amadi laisigi punsina mai pakna nokna leibado lehaningi aduna nongdambaso Laisilembigi thamoina penaba hotnabirage khali luribadi nongdamana yum thadoktuna chalani haibasini karigidamakta nungsiduna laurabi magi nupibo nungsiba ngamnaroi khalibasigi maram khallubada chamamnaba wafamni aduk nushiraba maraibak thirabi Laisilembini Maithong yenglubada waksingi ulienbo maithiba piramlaga waksingda masik mangal naina thazana thorakpagumbani pisumda yengi lerungten ngamjabini piktak tawba nushiraba chimbalni chimbalduna nonglakpa minoktudi kananaso laisigi chimbalda hannaso yenglamda chatpa ngamluni wai taribi samlangduna maithongbu kupsilabaso samlangdubu haidokchage asa tawnakiba nupa kayani Chandal machugi kuchuduna pink machugi fane light green machugi furit naga lighting badi Helen gi haktakta Troy tumi hainabaduni yenglu khuding pungning sumat pamaithong saong sadani aduga hena magi magun hapani nushiriba masaktuda lonthokdaba oirambasi magi ahen magunni